Sahi kayagi matung na kaira wangkem da laiba TV hospital ngasi Chief Minister Nongthom Abin na sangakre sel thadarabaso thabok phajana tawdabana sakot thawrang da thintan bani hairi Miyam de ki henba yaba tonga sanduk pigano sa fana ba hona bada lamlak ki sa hat pigano haina Forest and Environment Minister Thaunawjam Syam Kumar na miyam da appeal tawrakli Ngasi Malem Pumada Pangtok Nabago Manipur su tongan tonga balup sing na sinduna World Disabled Day palon tawkre Amasung awang sang maidagi sakang daba kulay paiba sing na phajan kiba Sivalia Construction Company Private Limited ke simi ahum tiyak ta kaida na thadok pirak na ba appeal tawrakli Mayam kurumzari adom ne ngbiri basi Impact News ni ai taklamam siam kanen hawjek pungja si phawbagi maruba pawsing miyam da pizeri Sahi kayagi matung da Imphal East ki kaira wangkhem da laiba phamung humfu laigadaba TV hospital ngasi Chief Minister Nongthom Abin na sangada na miyam da khosinakre Hospital sangabagi thoromda Chief Minister na phongdo kibada lamdam asi sakhot na ba sel yamna thadarabaso thabok phajana tawrak taba na mai pak na ba ki pak na bagi masak oihalle Retaining wall sandrasu yaba mafamda mine irrigation amadi IFCD gi thabok paikhat pada yarujaba mafamda sel thadaduna sayen ngayen nabagi thawong kaya mamangda pan ki balenga ki matamda tawrami adubu ngasi lenga asina ahong mama purak naba thawrang kaya paikhat pa hore amarom de yama lai na lai ngamba TV laina thingma ngamdriba si miam de awareness pi ba wat padagini maril nabadi pamag official singna lamdamasi ki club singi matiang loinana awareness pi ba mathau tai haigi mahang na makha tarduna sahi ama makhai da ngairiba lengak asina miam gi ihul khang thabak tawbadagi leibak asi ing sikna pan mangamle ban blockade amadi general strike tawdre makha ta na ban blockade general strike na singba tawrakpa singbu thingnana ba miam sangdana hotnamina si haina appeal tawrakli na wajiri lambi ka baital mi sei kun trado tayar na din tata do gi tangkai yung puthar ba tawle lo farabani laiba farabani kana na phanba laiba praja mayam de support gi ni faris ban blockade follow khide na mi si topi lo no ji kai de ngarang tari kaya no trade union ga bra CPI CPM lai ribo moi du kai lege mai da press amani thola de ta pham ni nga ni assembly hum fuji da mi ama ba chu ka ba ngamdra ba mi hut ama ba chu ha pa ngamdra ba na masle da pham ma ga shri da hayin general asai khamsit kai ma no biru no people's ki support lai da moi na leader saranu tumi le ro mari le re na praja ge leader ne hare ge both the ro vote kara la hoye na se ba assembly de tamu si go me na tamu se ba nat ka bole irang saga na general asai ni khar ko ban ni khar ko Manipur se lai na Thauramadu Health Minister L. Kumana haikibada lakaduriba sailisuni kunmanga fawagi manungda laibak asidagi TV laina mafung fana muthatnaba India lengakna pandam thamle pandamasi fangnana bahonabada doctor nurse amadi government khaktana ngamloi miyamgi tengbang yauraga mai pakadabani haiki loinana ngasi sangari hospital asigi award passing asi hapsinbagi mathakta TB ga marilenaba facility singsu puraknaba honagani haiki India government ki policy amoina by 2025 si manungda India gi mafum singagi tongan jaga dagi TV hagelena se botel si na habigi pantam mo thamin mamang de le bhim dagi TV gi nabugi TV line de charge si yemba kana graph si yam kana haji mari haidare pada haidare ko se si khatana pien da mam de koi de time target ma le kai by 2025 TV have se mase lokto ko do mani han hai baki poram le ni na koi hamna hondri ko chang dagi amuke hena hona Manipura Ayush Medicine ikana bamadi potential khanganabagi panamda Arogya Fair to 2018 lakliba December 3 tagi mapan fawa Imphal City Convention Center da pangtolagani Ministry of Ayush ki makhada Directorate of Ayush Manipur State Plans Board amadi State Ayush Society na puna kusam na duna pangtokadoriba festival asida Ayush ki Union Minister of State Independent Search Sripada Yeso
नायकना अथोइबा मिथुंगलेन ओइदुना फेस्टिवल असि हौदोकनी फेस्टिवल असि हौदोकनबा डिसेम्बर 5 दा यूनियन मिनिस्टर असि इम्फाल दा थुंगलदुना लोकताक ता सतुना हक्सेलमदी टूरिज्म गा मरिलेना पाइकदबा डेवलपमेंट वर्क सिंग मातांगदा यंगसिनगनी लोइनना क्वाकैथेल कोंजेंग लैकाइदा साबा लोइरबा आयुष हॉस्पिटल अमसु संगागनी हाइरी हिरम असिगा मरिलेना ऑल सेक्रेटरीट लेबा हेल्थ मिनिस्टर जयंत कुमार गी ऑफिस दा पाउमी सिंगुनबदा मिनिस्टर ना फोंगदोरपदा फेस्टिवल असि हौदोपगी मरुइबा पांडमदी आयुर्वेदा योगा नेचुरोपैथी उनानी सिद्धा अमसुंग होमियोपैथी हारिब आयुष सिस्टम गी लायंगना पीरिबा कानबसिंग मियामदा खंगंदुना कानबा लौबा ngamnanaba hotnabani haina phongdokhi loinena festival asida tongan tongan stall samri rom hangani amadi hidak ode sijanaba yaba traditional half kaya puthokliba local farmers amasung experts singi marakta interaction program kaya su pangthokani loinena via amasung seller gi khudong saba su piba natana drug manufacturing company kaya laktuna seminar na sima kaya su pangthokani haiki Ayush system je mase how important it is not only in the context of Manipur national level la international level la ayush ki pot sing je pamai bese jo che mayam na pamai be maram adi loina na khoi homemade khoi gi ilai lai na phangba pambi de gi khoi pamai makhli pot adu mase da khoina advertisement da tv da chou chou sung yauri ba makhal gi mai da taina ba cosmetic matang oro na to perfume gi matang oro na to hakchang gi element na to arthritis na to na heart problem na to diabetes siuma mayam sing matang di seminar kam hoje hai poche sing chi mang da putho thamba am sum du bajar da khangan ba hai ba ma adi program sing jaw ba ngarang December ani ga yupung taraga minute yangkhai ma thorum sepa matamda pok pada ngai rib angang ama yari pok sarangpat lambigi yari pok kenel manakta hundok lamadagi yari pok police na thengnaduna Imphal East ki porompat leiba Jenims ki mokta thamkre hairi harib angang gi thawai yaudrak sang adu kana gumana claim tawrudrabadi December 5 da dispose tawragani haina yari pok police ki silaman hairi state asida yumda yokpa sa sing harpaga mari lenena lamlak ki sa khara fare Makhatana Wildlife Institute of India के साइंटिस्ट सिंगना थिजिली मियाम की हनबा याबा तोंगा संदोक पिगनो सा तानबगी मिंगदा लमलक की सा हाट पिगनो हाइना फॉरेस्ट एंड एनवायरनमेंट मिनिस्टर थाउनाउजम श्याम कुमार अपील तौरकली स्टेट असिदा युमदा योकपा सा सिंग मसक खंगदबा सा सिंगना हाटपगी वाथोक अमा लाक्लिबा असिगा मरी लेनेना मिनिस्टर ना हाइकिबदा आइखोइना उमंग पात तुरेल पाक्तकना अमांगता थोकनबा मरमना सा सिंगना तंपाक्ता मसिंजाक थीबा कुमथरकपने थौदोकसिंग असि थेंगननबा फॉरेस्ट डिपार्टमेंट ना देहरादून लैबा वाइल्डलाइफ इंस्टीट्यूट ऑफ इंडिया की साइंटिस्ट लाक्लगा यंगसिनबगी थबक पाइखटपा हौरे CCTV कैमरा मॉनिटर तौरगा थंबदा युमदा योकपा सासिंग युमदा योकपा हुई सिवेट केट कैजेंग लांगना सिंगबा लमलकी सा खरना अटैक तौबगी खुदम सांगदम फंगले सा खर सुफाबा ngamle makha tana mafam kayada sa singa si phana nabamadi khangdok naba thawrang paikali haina minister na phongdoki Manipur jamiam da kihanba ami pai hanba masi algi mayok te masi algi mayok te sapchana sarak pigani leido huina etek tawribra natraga khoi gi kayeng lang tawribra natraga khoi gi jakel na tawribra hai sapchana khoi khang do ne ba si khangden gai da khoina eta madugi nama da pakchana ichai su myam imai be myam da halman myam da nungdang da kihan ba thodo ma khoi am to tawre si nongning mang da bi puthoni adu tikat ba gan da je khoina lang da pha ba ji kayeng lang masam phare hui sangame sina ta ate kaisu leite bo ji adana kana mi na sekpi ma masa apai ba pai re adu koi pai adu tawe nang sai sumba tonga sandok pidana manipur pajamiam da henbajam simi tawbigan हौजे मणिपुर की मफम कयादा सखंगदब सा मखलमना युमगी येनगानु पाक्तकना हलखिबा असिगी चपसाबा अमा खंगदोकननबा युमयुमदा लोइबा हुइसिंग नुमिदांगी मतमदा फाजिनदुना थंबियो हाइना मणिपुर गवर्नमेंट की चीफ कंजर्वेटर ऑफ फॉरेस्ट अनुराग बाजपाइन अपील तौरकली संजेन थोंगदा लेबा फॉरेस्ट डिपार्टमेंट की ऑफिस दा पाउमिसिंग उनबदा अनुराग बाजपाइन फोंगदोकिबगी मतुंग इना गवर्नमेंट के माइकैदगी येनगानुना सिंगबा हालमलिबा मफम सिंगदा चतुना यंगसिलोबा मतुंगदा फंगबा खोंगुल सिंग सैंपल रिपोर्ट की मतुंगिना सकंगदबा सा मखलसी कैनिन फैमिली हाइबदी हुई गुम नत्रगना कैट फैमिली की मनुंग सनबा सा ओइगनि सिंगनै मरमदुना युमदा लोइबा सा उसेक सिंग सेक्शनना खाजिनदुना मई थालगा थंबियु युमगी अकोइबा सेंगदोक्तुना लुनाना थंबियु अमदी सोशल मीडियादा सासगी मतंगदा अरानबा वीडियो थागतपा तोकपियु हाइना अपील तौरकली लुनना करिगुम्बा युमगी सा उसेक हालंबा सा थेंगदरबदी सादु हातोपगी महुता फाजिनदुना थंबियु अमदी फॉरेस्ट डिपार्टमेंट खुदकता पाउ पीबियु हाइरे
ꯃꯗꯨꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9458963522 ꯗ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁꯀꯤ ꯔꯤꯄꯣꯔꯠ ꯇꯧꯔꯛꯅꯕ ꯈꯪꯍꯜꯂꯛꯂꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯅꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯦ ꯂꯣꯏꯅꯅ ꯁꯥ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯉꯥꯏꯄ꯭ꯔꯧ ꯂꯪꯊꯕꯥꯜ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯊꯧꯕꯥꯜꯗ ꯀꯦꯃꯦꯔꯥ ꯑꯃꯃꯝ ꯊꯝꯈ꯭ꯔꯦ ꯍꯌꯦꯡ ꯐꯥꯎꯕꯗ ꯃꯐꯝ 24ꯗ ꯀꯦꯃꯦꯔꯥ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ There was a similar case in Odisha last year. Many sheep were killed, and there is a behavior among the canines. This canid family. Canid family involves a dog family basically. Among dog means wolf, wild dogs, domestic dog, and the jackal. These 4 kind of animals are there. Wolf is not present in Manipur. Wild dogs is very rare. It may be there, but it may not be because it is not found in Manipur. It is found in Nagaland, so there are chances it may come to this area. That is why we have asked that please tie the domesticated dogs. Because if it is wild dog, then they can segregate. If the domesticated dogs are mixed up with them, then it will be a problem. And these dog family go for surplus kill. Thawal district ki Wangzing Wangkhaida leiba Moirangthem Romeo Koba amagi yumda siningai uba mawongda yen sidun leimadagi ngasi Wildlife Institute of India gi scientist Dr. Gopin Lusingba tim amaga lunena Manipur gi Wildlife Sip Conservator TS Manindra Pratap yauna yengsinkre Hauji Manipur yumda loiba sa sing halambagi asigi matangda Dr. Gopin fongdorpada hui kaisalga mawong manba lamuhi gumana thodok singasi thokgan bani haina sapsana khangmangamle Hauzik Tijinlingaida Lamlaki Sanga Harpi Basu Tawidana Basu Harpi Gan Haina Apil Taurakli Manipur Tampaki Mafam Kayada Fox and Yumda Loiba Yen Nganu Singh Babuk Hogaidun Sariba Samakal Ama Thorakle Haibadagi Sa Adu Hak Tingnana Tengnaruba later Basu Miami Pungningamasung Wakali Yamachauna Mipai Amadi Akiba Pungnari Hiramasaki Matangda Impact News ki reporter Khaidem Gitsendra Masung camera person Biswaji Namara Pamdagi Akanaba reportam State asigi mafam ayambada mapungoina tampaki mafam kayada pakshan na yumda loiba cha usek singbu mabuk hokaiduna chaba cha makhala ma thoglak lei haibagi wari tabada amadi numidangi matamda yumda loiba cha usek singbu mabuk hokaiduna thamlambagi fibam amadi saktam sing hakthengna natragana social media gi kuthangda thengnabadagi tampaki mafam ayambada numidangi matamda chatpa amadi hokpada mipung khudingmakki pungning amadi wakhalda akiba amadi mipaiba phaunare loinana karbar yauna thabak inkhang Thok Jacinda Akaiba Oide Haibo Pam Sing Myokian Fongdorokli. Wakajide Amana Muhai, Aduna Ichi, Amana Muhai, Poyo Mamjabunga Kamazanati. Mapan Toko Kopakazaki, the Nadagi, Gari, Anagai, acting at the thing I am Maduzo, Gari Laga, Tonga, and Arakan Toy. Oi, Sagana, Kitanga, Wiki, Myoki, Solak Targati, Lebaxi, Yam problem to Aduna Maramborga, Soaking, came to Marxida. As a government side issue, Angamba Sakti to Viduna, Siki problems, Asuma Boiro, Aran Boiro. Ayung nun Jedika and a country, Nungang Gumba, coaching the Gasset Pada, Sumishada, Akiva for White. Hairiba Shamakal Ashi Nashipawada Kanagumba Mue Amatana, Ningtina Uba Amadi Haktengana Tengaba Latri. Orak Liver Pibam Asida, Raza Singi Mipai Koknava State Asida Ladiba Sa Usek Singi, Marie Laina Loshang Singi, Luching Bishing Amazon, Concern Minister Gimaika the section Tauranka Lokaping Matang, Yauna, Razagi Mipai Koknava Ponka Fondorokli. Great Department task force Yamakanda, I but Yanganu Tamatamagan, Tabak whatever. Who Bogidi, we cannot say, Game hang on the Karambasana Halibano, Musica into Habit Sabsabado, Animal and the expert waiver, missing now with the Karamba, Sanas you mong the Sagi Habado, other Makwesi finding out the real. Nakalamoromda Yum the Loiba Yenganu Yauna Sasing Halambagi, Todok lept and a satiric liver tong asi, Hapta Amarom, Angelagli, Tawong Sikaramba Makalgi Ziba Banman Sataribano Hiba Kondok Nava Forest Department Gi, official Amadi Staff Singi, special Tim Siamdona Todok Topam Kayada Hakteng and Satuni Yangshinba Amadi, Tijinba Haure Hainasu, special Tim Gi official, Deputy Ranger TH Kiran Napongdorakli. Queen Saliba, Wapam Sida, let me ba. Kong gi prince
masi halami mo siti sora kom loina manari masin atumba mana yam lu na halaga hulaga hat pase loina masi manari akoi na fil busy sase report se akoi jo koi senior officer sin da koi hausi khuduk ki koi na pause pijabane ba adagi tongan ba koi scientist khara amasu mapalom da ki su lai hauji su mu scientist khara amna su mai tiketana tawri ba state asida lairiba mipum khudima ke thamoi da ngasi ngasi maksu yum da loiba sanga sing mabu hogai duna chai hairiba jiba se akiba dumak lairi asigum akiba asina maram oirga aikhoi mioi ba da pukning wakhal gil oiba leina lakat haibu se khana ningai oiri cameraman biswajit ke loina na paudam jari ba ai git mitai impact tv news imphal report ki batuna makhata ba pau pijari sangam dabi ruta yaripok tagi nungai pok via yame mamadi yaripok bazar dagina ningthau khong fawba da seliba auto singna maram sadana bara hengali haibagi matangda rut asige society nangasi fawba garol mata khangal lakta badagi laliba tha asige mangada rut asida auto amata senba yaroi haina integrated youth development organization nang serolmana section 1 thamlakle Kaksing District Police Commando ki kangbo amana miyo imanga heroin number 4 masung Wallis use tablet ke kone na fare. Fare ba miyo singasi moregi gamnom veng bindna part 3 dagi. Hoinei song tau thang amadi hokoi hing tau thang mori 1 number 2 dagi. Hani them mate jion beng palel dagi vasi tau thang amasung mori 1 number 1 dagi. Khaijakam baite ni Impact News na pamba pawgi matuna makoy mga si Kaksing gi SP Victoria Yankom gi lamjing makada Infal Mori dagi fabani makoy dagi heroin gram tarani tho yawba sapon cap tara mga heroin gram yankha yawba polythene packet ani amasung Wallis use tablet piece cham butarit fagat pangamli hairi pharaba polam sing amadi miyoy singi matakta logi oiba thabak tharom sing lakhot pahuri hairi Malayam sinba tongna pangthok na bang mga si Manipur so tongan tong balup sing na sinduna International Day of Persons with Disabilities pangthokre. Department of Social Welfare Government of Manipur na sinduna ngasi International Day of Persons with Disabilities pangthoke empowering persons with disabilities and ensuring inclusiveness and equality haiba theme da Kumalampak ta leba kang sang da pangthoke ba thoram aduda Social Welfare Minister Nemsa Kipgena Disable Singidamakta, Government Lady, Paikat Payaba Tabak Taurum Sing, Paikat Kani Hainasu, Tazaba PK. Taurumasida, Pisin Keba Memorandum Gi demand Sing, Sip Minister Gatanaduna, Tabak Wina on top Yaba or Badi Atubad on top of Hondergani Hainasu, Tazaba PK. To give disability or age pension 2015 dagi Pangde Basi Isha Maksat Rega. Concerned Minister, Union Minister da pursue to gani hojik 6 month ge thatro ge or hojik disability ge pension se finance da jorak rabani hek thorak paga no koida DPT oina loina pithokani haiba su lautok sege Sandel District ki manung sana haikak pokpi da laiba Mission Blind School da so World Disabled Day ki thoram mapung fana pangthokre Assembly Constituency Home Phugi MLA Singna differently able orba miyo sing asigi hingna bagi lambi semagi thaudang lobiyu lofam so thoi amasung miyam na su makoi bu hantana yengbi bagi mahuta ikai khuna phum thoi haina CF amasung PD Minister Karam Siam Fong dokre ngasige tharomadu da athoba methunglen gi warul pireduna Minister Karam Siam na normal oiba miyo amadagi differently able orba singna tathaba laite lam kayada normal oiba mioiba amana tawba ngamdaba kaya makhoina tawba ngamle larik haiba senjau paibada maming thanabagi mahuta minungsi sawba khunai asigidamakta kathokpa ngamba mioi singbu ikai khumnaraba matam asida differently able oiba singbu hantana yengbiba haiba se khunai asibo hantana yengbani haina lowbada haima mathokloi makoibu Mimanana hingnabagi ngamnabagi damakta lambi piba haiba si lengak asik asoba thaudang ni angaba mating su lengak ki maikai dagi pangani haina mahak na fongdoki school asigi mahiru singe tongan ba hayu singba kaya utkhiba palon thoram aduda mari lenana minister ki maikai dagi school asigi mateng oina ba sel oina lupalising yang khai ki tengbang su khosina ki ngasi pangthok liba thoram
asiga mari lenana school asiga angang singna lambi de thoktuna donation tobada angang sing asibu wahan birano haina seluna lupala sing kun mateng panglam kiba singtam charitable trust ki founder Alex Kombusu minister ki Mike degi thamoi seng thagar ba phongdoki loinana ngasiki thoramaduda Kaksing district ki SP Victoria Yengkhomsu sarya ke any level gi bit udabayai na pangbayai na kong pangbayai khong yadabayai aigi haksang satpangam dabayai tawrim sung aina athaba wakhalon ma matam supada miyoiba samaj gi damta khallaga leiragadi shorna matam supada aigi tungda lepakane ai mantri oire ai lengak padi yaure hairaga aina miyoiba samaj gi ai fanaba khanba ngamdragadi madugi value leite darkar oidi aikoi miyam gi damta aikoi ni hingmadune adugi sem wakhalon do nuida so dumak leiba tai Nakalamuramda district asigi minister secretariat D block ta sunumin asipalon tauki district social welfare office ki staff sing na pangthoki batharom aduda Sandel district leriba disabled person sing da khudol pot sing su yentoki Tenopal district asu district adugi social welfare department senduna Maring Fai Khulda leiba Sinanu Institute of Science da pangthoki empowering persons with disabilities and ensuing inclusive needs and equality high theme da institute adugi auditorium da pangthok khiba thorom aduda mission blind school Tenopal gi mit ubagi pangal leitrab angang yauna atop angang sahum lomda khudol post tamki Numinasi Thawal district aso district social welfare office Thawal amasung regional institute of handicapped persons Yaripok sinduna Yaripok bamo lekai da palon tauki Regional Institute of Handicapped Persons ki sanglen da pangtho ki batharom adu disable oraba sing isai nat ki oiba jagoi ut khilunena disable sing da khudor pot sing tamki Handicap Welfare Association Manipur State Yaripok top sing thana susinduna namin asi pangthoki disable oraba mioi sing bapungning thawatuna manaba miyeng amaga lunena punna saukhatna ba honaba changi haina Forest and Environment Minister Thaunawjam Siam Kumar na phongdokre Andro Kendra gi manung sana Yaripok top sing tha Kuthabi ground da pangthoki ba thorom aduda minister na hai kibada disable oraba mioi kaya ama hiram kaya da haithoi singthoi ba utuna masa maromdom left aduna hena fava punsiro lamada laiba ngam kiba kaya laikre Nakalamaromda masagi haksangi asoib amata laitaba nisa sizinaba atan mamiyoy singadu tasengmaki disable oraba miyoy kangnup ni haina minister nasu phongdoki Pop honrade koi ngammeba masaju phaba masa phaba mi atane ji suning dana gari huran dana poje huran dana pha dana sagi sinaba yauri adu ngasi de koi ge soinaiba mayam si disable mayam si ngasi de ma do phi lon ba phi sa ba de kana do ngamna honara kan hingnaba punsi maulay na hingnaba dong tatap chathayeba adu ge damathina koi ngasi kai khumnariba adu ne koi Manipur sarkar ge honorable chief minister Sri N Birenasu laiba disable kudi maksi pencil tham amada lising sama sanga pine abdu khara gaidi koi loinba tawa hore adu ngasagi aya mana cover tonaba akoi hona gani PCP gani aba apami thamjari Singamakha Khetrilai kai da leiba awang khongnang khong community hall da so numin asi palon tauki tharom adu all Manipur disabled and handicapped persons with development agency na sinna pangthoki bane tharom adu galunena singjamai kendra disabled persons pension scheme haudoki bagi common tharom su pangthoktuna pension singsuyan thoki tharom adu saru ya ki Imphal City Police ki OCN ingosana karigumba crime ma thokba matamda miyam sangduna senari miyoi adu phuba saibagi mahutta ningthina fajinduna thambiraga police ta pau pibiu madana matik saba serak piba ngamgani haibu wafam su thamki Prajasna Luaji Tuna Payaga, I Tuna Payaga, me hit the Fuba, me hit the Parga Tamba, say, we hit the Pumba, I say the Tiba, hit the Tumaka Hapa, Siki Moda, Allah will listen up Nas, Padabi Araga, upon Zana and Sagi Kai Vido, Hazela Tabi Araga, Masasu on the Visa, with the Parga and the Saya from the Lamio, which is a Araga. Police ka pau birga police kaga pasana maran sana mai posting chuna local area case local ga mai ta uragdi criminal ga madu maran sana madam sana lebak sida chana liba ai je sigi bokina wa project to ngamani commission people ngamani
Kanzipur Laiba Spastic Society of Manipur Sinduna International Day of People with Disabilities Pangthoki Haina Sierulama the Kangalakli. Relief Center for the Welfare of Differently Able Persons Manipur Sinduna International Day of Persons with Disabilities Ketharum Pangthoki Nakalamaromda Namit Huni Subna Satagada Bataruk Suba Winter Disabled Mela Ngasutigi Haudokre. Mela the Tongan Thomas Stol sing the disabled or Bami sing Kut Sa Hibagi Polam sing Utuna, Tilibamiang Pung sing Sinki, Sawal Mantera Primary School the Pang Toki Batarum Aduda, Handloom and Handicrafts Development Corporation Limited Kisiamin, Es Razian Haiki Bada, Ngasidagi Haudoki Bamela Asida Saru Yari Bami sing na, Yoli Polam sing Handloom and Handicrafts Development Corporation Limited na Layraga, Mapalam the Yuna Bataurang Pakatkani. Polam sing asi market hena, Pamana Bamongda. Marinaba official sing namating pangangani hainasu thajaba thamki. Disable singsina shariba phi loina na moina crafts ki taujariba pot mayam singa se koi helum corporation na koi loction na bagi damakta ai director amadi deputy director koi melaste yaw lakanda ai koi ki corporation na mapanda thadoi ba pot sing dugi design das hana na ba moi state ai kan haina phonani disable sing se koi na handana khan bagi mota makoi bu yokhat piraga makoi ki pungning wakal chauktho laga makoi su ai koi ki samaj se da ai koi su mi moina hingbagi adugumba mamandu laihanna makoi bu koi na thauna happy dana makoi bu yokhat pase yamna Breaking Matungda advancement in set tasting for any its reason Hibahiramda Numit Mangan Subna Satagadaba special national training ama Ngasidagi ICR complex Lampel Pat Haudoki Bagipau Amadi Manipur Maling Tonga Tonga E Pau Pudana Laksage Impact Nispo Miangtal Level. Breaking Matung Taran Oxere Makata Pauda ICR Research Complex for NH reason Manipur Center Sinduna advancement in set tasting for NH reason Hibahiram Danamit Manganis Satagadaba special training national training among us Lamfield Laiba ICR complex Haudokre. Thoramadu Raja Savagi MP cases Babanan than Manipur Gilomi Singna low Labamatung the Lofam Kaya Ariama that Hambagi Hainabi Laivana said as see Manglum the Sangsinba Tindahan Bane. Manipur Masagi Laibak Laihau Amadi Ayingasa Chang Naibalamdam Ama Oibana. Lofam sing manganda na mahimarong tharabadi potok marang kaina putokpa ngamgani haina fongdoki. Our country suffers from poverty and population. To meet this gap, we have to do a lot of things in the field of agriculture. This land is decreasing every day. Our production has to increase. We can produce seeds which can exceed the production by 15%. So when land is decreasing, we have to find means and ways where we can, our production has to increase. So this kind of things that we have to think of. Center for Microfinance and Livelihood Propulsion and Support Services LPSS na Sinduna kauna sinmigi damak craft based entrepreneurial program among us hotel class grande da pangtokre. Tharmadu Tata Trust Export Import Bank of India Madi Odieska Kusam Naduna Pangtoki Bane Tharmadu da LPSS ki CEO Sudip Sankana Kaunagi Potok Asi South Amadi Central India da demand yam hengala e Maramaduna LPSS na Maruina Potok Asi market linkis amadi branding da Maruina Pandam Thamli Lunina Senmi Singi financial income chada kolumdoi hengatna Pandam su Thamli Haina Fongdoki. The areas where we have tried to emphasize and empower that it should not be a conventional training center or maybe conventional training. So we have done a design workshop, product development, sales and marketing, branding, packaging and quality assurance. Awang Sengmai Kwarakpam Kusong Dagi Sakang da Bakulai Paiva Sing na Fazin Kiba Sivalaya Construction Company Private Limited Lever Ahum Atubada Thadok Pirak Naba Awang Sengmai Protection Committee amasung Awang Sengmai Advanced Women Society Anina Company Asigimot Sinduna Kidnapper Singda Appeal Taurakli Lunana Kuki gi Civil Organization Singnasu Fazin Kiba Lever Ahumasi Thadorok na baho na bada mating pangbiyo amadi lengak nasu makoy bo fan na ba phang na baho na bada ahian ba thaudang lobiyo hai nasu appeal taurakli National Highway number 2 gi thabak pai riba company asigi awang sengmai khwairakpam kusonda leiba work site gi paumi singa unabada awang sengmai protection committee gi president Angom Rajesh na phongdorakpada
November kumapan gi numidang pung mapan makhairom taba dwai the company asigi work site ta kokilol ngangba khulai pa be mi tarukna site asibu ngak senduna leiba sekmai mi ahum gun point thamlaga lever ahum faduna pukibani thawong asina lup ani asina kan yani da phungdor pakalunena marina ba singna atubada thadok pirak na ba akan mo khongjang thadorok trabadi akan mo khongjang sangsilagani haina phongdorakli mahangna makhata na phongdorakpada kidnapper sing aduna fajin khibagi maram hauzik fawba sengdorapa leitri amadi company asida demand lakpagi wafum su leiti haina phongdoraki lonena Manipur police ki maikai dagi mananakpa koki gi khun singda sangduna thibombagi thabak kaya su satharaba su makhoi gi langla langjil amata hauzik fawba khangdana leiri haina su nungaitaba phongdoraki Makoina nampuda pugiba mobile phone sing adugi manungda Sekmai Protection Committee gi organizing secretary gi mobile phone ama yaukhi hairiba phone sida Sekmai Protection Committee gi maruoiba document kaya ama su yaugre hairiba phone do athuba matamda handoklakta taragadi thon hingda thodok kaya tholokpa yai phajin khriba mioi sing adu athuba matamda thadok pirakpaga loinana pubi ki ba mobile phone sing adu athuba matamda handok piraknaba mari leinaba singda haijari aikoina appeal tawjariba sida karigumada thausabi tarabadi aikoi athuba matamda khungang asigi oiba miyang loinana aikoi akalba khongjang tharna na singba pangthokjargani makoibu kannanabagi tamakta aikoi gi angamba thakta aikoi honna ahum suba IRB da subeda oina thabak tawba sorok khaibam Sarasandra gi thambe yumnam laikai da leiba yumda ngarang aing nomai kapslamagi thawdopo yani da fongdok to ngas laikai asida leiba thangwiban improvement club mamangda wakani fam sathakre wakani fam madu laikai adu da leiba tongan ba maira paibil loop amasung thangwiban improvement club ka khusamna duna pangthokpane wakani fam madu da yumnak ta nomai kapslam yaningde kari manam nomai kapslam libano haiba athuba matam da sengdok piro haina iba pleka sing sijinaki Yung gimiyoy sing na phongdor pagi matung ina ngarang ahing pung 13 minute kulom satpa matamda nongmay kapsil lamagi thodok adu thokibani thodok adu da yung gi gate tagi nongmay maru phawdok khibagi mami ani leramki loinana nongmay maru amadi gate tagi phawdor laga yung gi pillar amada palaba matungda mahaki yumda thamba car amada panbagi dakfum suleramki yung gi CCTV footage ki matung ina gari masa tong mami ani laktuna atamna na nongmay kapsil lamagi record leramki ngarang ikhang khangau dana numidangi pung 13 minute kolom tarak pasida soro khaibam sara chandra kauba thangmai be nam lai kai da laiba jigi mayungi geta nongmai raul anira kapchalamba adagi yungi car manung da garage da khamba car da su nongmai pan bagi da pham laiba adai da masi akoina kari marangi no kanana kapami bano kari gino si athuba matamda jainau jingna magi marana kari no moina pambana kari no habja athuba matamda sengtokpa pame madugi da akoi ngasi gi dana ji chinjaban Manipur ke sangnaraba veteran politician Okram Zoyamadi retired IAS Air Khan Anina International Congress Yaurakpada MPCC ki President Tien Haukipna ayaba firak lehairi Okram Zoy Singama retired IAS Air Khan makoi animak BJP Manipur ta ki toklaga MPCC da sanglakpani hairi Manipuri site ke sangnaraba aiba Professor Elangmam Dinamanina ngasi laikidabada Manipuri site parisatna awawa phongdorakli mahag Site Academy Awardee Manipur State Kala Academy Awardee Site Ratanamadi Atai Masak Naiba Manamatum Kaya Piduna Ikai Kunakraba Misakne Man Lekidabasi Manipuri Site Gilamda Shauna Mangjaba Mani Hairi Nakalamuram da Mahang Lekidabada Cultural Forum Manipur Madi Manipuri Short Story Society Nasu Tongan ba Thadurapa Sirul Singda Awaba Pongdobagi Pauzil Pirakli Hariso Goswami ne iba Lyric History of the People of Manipur gi revised edition ngasi anirak sub oina yumnam laikai da laiba Books and Coffee the Fongre Lyric adu social scientist Danvi Laisram na review tauki panba yabadi Lyric asi ahan mo oina Delhi University da hoki banabe bakun mangada Fongkrabane More town da ing kumjali sinitara mangada saba loiduna sanga khraba shopping mall ngasi phawba karigidamak ta mathau tawdribano haiduna Congress ki MLA singna Maniko gi official sing support kre More town da leba shopping mall amadi trade center gi phibam sing yengsinaba Congress ki CM kiba assurance committee gi member MLA RK Imo Olukhoi
Khumuksam Joy Kishan amadi Dr. Radesh Yamna Mori dangasi ayuk satuna shopping mall amasung trade center gi pibam sing yangsin ke yangsin badu MLA Joy Kishan na ingkum jale sing tara manga gi November thara sanga khraba sungasi phaba shopping mall adu karigi damak mathau tawdana leribano haina Manipur gi director wahang kaya hangke Manipur gi director na pirak pa paukumga shopping mall adu da hanada gi deposit tawdun leraba stakeholder singa paukum manadaba dagi MLA Joy Kishan na Manipur gi director da makata na wahang kaya hangke Beti Basao Beti Parao Haidana Lauraga Edit College Sing Lokatpada Nupi Sing Tagi Oiba College Amata Yahunda Balengak ni Haina MLA Gomindas Kontau Zamna BJP Lengakpu Hunduna Ngangkre Wafama Sinita Kongda All Brother Club ABC na Bo na Laugaduriba Class 10 Exam Gi Mangjong Nana Sahi Khuding Sataduna Lakpa K. Gojendro Memorial Unique Free Revision Course Ki Counseling Taubagi Taurumda Wafama Sipongdo Kibane Tauramadu MLA na makata na nupi singtagi oiba college ama faba lenga ki mapung faba college oina lokhat pa yahon da bahai base laibak thibani haike Andro Kendra oina primary level gi mahima sing phagatnaba nursery ke class 5 faba school mari hangdoknaba thaurang leire lupa crore ani asigi senpam school asigi oja sing da pinaba local area development fund dagi Tokhaina Kaidokuna Tamle Haina Ando Kendra MLS Oriba Forest and Environment Minister Taunausam Siam Kumana Fongdokre Wafama Singasi Andro Kendra Manung Sana Laupau Sumda Andro Laupau Sum Welfare Youth Club Kinauna Saba Sanglin Sangaba Gitarom da Fongdokibani Minister Nahai Kibada Nursery Level Dagi Hauraga World Class Education Facility Fanganaba Kendra Asida Center Mari Tamgani Luenana Matik Saba Waza Nektuna Kendra Sig Angang Singda Lemna Mahima Sing Panganaba Taurang Matang Sahi Haurakpadagi Paikat Pahuragani Haike Nakalamaromda Laikai Ama Sakwanaba Honaba the Club Singi Taudang Yamasawi Ngasi Sangari Club Asina Angang Singi Mahima Sing Tamba Sakwat Taurangi Tabak Akoibagi Fibam Ngak Senba Yauna Awara Passing Yang Simbi Haina Apil Tauki Kasturba Gandhi Balika Music Class 10 की स्टैंडर्ड अपग्रेड तौरे गवर्नमेंट इंडिया ने अप्रूव तौरे अप टू क्लास 12 फाउ अहमद 10 फाउ की कोई यार बने क्लब असिदा अपुन लेकाय सिकी सफट अब होना बदा वारे लोफम लेकाय सिकी अफब फतब थोलकपदा वारकफम लेकाय सिकी अफब कया तौंगी अदुम सेंटर मखल बने अन क्लब से कोइना चुमनगी मपान थोंदे युंग थमगी नते मदुना सब साना क्लब अमके लोफम तोपा एजुकेशन दा थबक सुबदा स्किल डेवलपमेंट दा amadi akoi bagi surrounding bu yingjan bada asobuda itama logi da mata club losilakpada monoba pauna pizari sahi kayagi matung da kaira wangkhem da laiba TB hospital ngasi chief minister na sangakre sel thadarabaso thabak fajana tawdabana sakot thaurang da thindahan bani hairi Miam kihanba yaba tonga sanduk pigano sa fana bohonabada lamlaki sa hat pigano haina Forest and Environment Minister Taunausam Siam Kumana Miam da apil taurakli Ngasi malem pumada pangtok nabugo Manipur da su tongan tonga baluk singa sinduna World Disabled Day palon taukre Amasung awang sengmai dagi sakang na bakolai paiba sina fajin kiba Sivalaya Construction Company Private Limited ke simi ahum cek takai dan atubada thadok perak na ba apil taurakli